Image Powder Yang Bill quite Kibico. Handa, Tankmanarium Tramok Sabalina, Nasigi, Muluba Pop Pijari. No without COVID-19, Mui listening and get Sama, test of Amlay, in matching test of the Awalero Haina, Mr. and Diana Pondo Craig. Nasinu kill Zibam railway station da Mui, listening of Sunny Yakini Pan, Tungla Craig, Lunana. COVID-19 license ki manungda miyamna atay laina da gisu isai sabu ngafuk sanaba honanaba Prime Minister Narendra Modi na pongdokre. Hauzik mapungwa pau lobirasi. Chief Minister Nong Thobam Biren haikre Manipur COVID-19 license handrokliba si yenglaga state asida makha tana lockdown numitra mangani sangdoknaba sarkar na warep lore matam khara atopa state singda panduna leiraba Manipuri sing makha tana hegdagi sanglakpa haubaga loinana nomada flight manga paiba horgani masigidabak phamung charted ke yankhai legedaba covid care center sem saba loire wafam ase ngasi Chief Minister gi Bangalore pawising unabada Chief Minister na phongdo khibani Chief Minister makha taduna COVID-19 test tawada awaba lerambadu hojik nomuda test mioi lisingani ga sangma tawungamle hana quarantine center da leiba inmate singda test tawagi awaba leibadu leiroi Jenim samasung rimsal leiriba Ariba COVID-19 test tawdabagi ariba case amata leitre test asi namak anoba test tawnu machine district hospital singda su leire positive oiba hengalak liba asi hojik nomoda listing da test tawda hengat pani hanadi rims janimsta nomoda sama tawwa positive case aduga manai hojik quarantine center da inmate listing tret sani khakta ngaire center amada positive oiba hek yarpada makha center adu leiba inmate sing amuk khana test tawbadagi matam thengthakibani Manipur positive case ayamba mapandagi haibadi Delhi Gurgaon Bangalore dagi ayambani miyamna hena mipai bagi mathau tadre nomra test listing nga satrup tawang ngamlab sangwa tawang ngamlabani na quarantine center da matam kuina leroi negative oibana maimem da halan ba hore Chief Minister gi covid relief fund da lupa crore 30 hena lakpaga loina state ki fund gi lupa crore 10 puna crore 20 hena khare hena slairi Masigdamak quarantine center da inmate singna sana thaknaba nomra lupa chani mapanda leibu singda lupa listing ani thakiba chathok chasin atai thabak singda lupa crore 35 hena saring tawkhre nomanini gi manungda Bangalore dagi akhanaba train ama lakadaba wali lockdown namaram oiduna interstate bus service lebrubasu athuba matamda SPO ngakna service haunaba thorang loire NPP ge MLA Marina Minister Famdagi Governor resign tawno pisin kiba adu sarkar loksin ba leitri miyamna hena khangram lagani haina su Minister haike Pamusinga unabadu da State Planning Board ki Vice Chairman Rajen Yaskul Kendra gi MLA TH September su saruk yakhi Hojik phawbada retest aduga test tawre aduga amuk ama yawrakpadagi containment lauthoga mu retest tawba yawna koi total 50,000 muk akoi test tawre aduga anoba machine kari leira kanda hana akoigi state government gi hogolakpasi mayam khangi dungai nongmada chama test tawba yam waram Jenims amadi rims ta hana gi leiramba pendings test tawnanabagi leiramba sample sing amatta ariba leitre anoba lakpa nungtigi lakpa singsi nomada dum akoi tawba ngamagi khudong chaba leire test ki results sing ayamba within 24 hour akoi hangan mangamle Manipur Students Association Pune amasung Pune dagi Jiribam phawba special train da tongdon lakhiba passenger singna CM COVID relief fund lupa lising ni pumathoi sangma donate tawkhre loidina Manipur Students Association Pune amasung Pune dagi Jiribam phawba special train da lakhiba passenger singna makhoibu Manipur da pubirakpagi damak Manipur ki Chief Minister N Biren bu thagatpa phongdorkle angamba paisa khara khatang hoina khaigat naraga hoina Chief Minister relief fund asida khitang hoina gratitude utpa hoina
angam khara khatang mating pangjabani COVID-19 pandemic ka mari leina ngasi June gi tang kunipan gi nungthil pung ani phawda Kaksin district ki oina laikhiba quarantine center summary report ki matung ina district asigi community quarantine center kunmanga institutional quarantine center amada apunba inmate listing amga sanipan maudra ga manga leram ke makoi manungda inmate listing amga satet maudra quarantine matam loibidagi mayum da hankiba ga loina na khara amana COVID-19 positive oibidagi isolation ward thamkrai hauji mioi chamaga supna manga na community quarantine center da mioi kunmari na covid care center Kaksin da leiri institutional quarantine center da di inmate amta leitre district asigi apun mioi marfu ga taret COVID-19 confirm oikei makoi manung da mioi kun nipan di narabudagi farakre containment zone oina mafam trahumdoi leiri ngasi ayu angan mada Irilbung police station gi manung sanba thongju kendra gi pebia pandit laikai da home quarantine da leibi nupi macha ama masagi ka da thori yalga siramle thodok asai maha COVID-19 positive oibdagi quarantine center da lebu matung da janims to lai laga negative oibdagi discharge tawduna mayum da home quarantine tawduna leibi da thoki bane laikhidrabe ado Nauribam Sarju Devi sahi kunmari apok pasante kawi Sarju Delhi da master tamdun leibani handak me kulhumdoi da thorok laga kunipan da mayum yorki bane mayum da laringai da laiho horpadagi basikong quarantine center thamlo matung mathangi numit tang kuma panda test tawki matung June amada test tawbada positive oibadagi janim salang lakhibani June 13 da test tawda negative oibadagi mayum da home quarantine tawnaba discharge tawkhibani home quarantine gi matam irai numte sukhi adubu khangudana ngase yu angan bada saksang punba mahaki yumgi kada masada sinaba ani rapper na yalga siram khibani thodok aduga mari leinana forensic expert team na PSI sinaduna lakhotlaba matung Janimsta postmortem gi thamkhrei mataw kramna sikhibano haiba sapchana khangbu ngamdrabasu COVID-19 laisat leibagi ni haina mahak uda miyamna hangoina utpa aduda mathwai nuai tabdagi mathanta ikai badagi siba oigani haina thajanari amana kontha halupta masagi sahi 30 surabi nupi masa masu thori yalaga sremle hairi matam khara lep luraba matungda ngasidagi anisuba tangkaki oina Karnataka gi Bangalore gi lamtha khiba samrik special train da Manipuri macha kaya puduna lakhibat adu ngasi nungthil pung mari ga mi yankairom taba matamda passenger listing am sani yankaini panrom puduna Jirbam railway station da thunglakhrei train adu da pokpada ngairiba angang dagi horiga sahi 10 gi manungda leiba angang sing yauna charakna miyoi listing am sani yankaini pana train adu tongdo lakhi amromda district administration gi section thaurang matung ina ngasi nungthil gi pung amadagi hayeng ayuki pung taruk phawba curfew lauthokre loinana Jirbam district police Marangthem Mubi Singh SP Jirbam gi team na anti traffic management nithi na ngaks senduna lakliba passengers singbu pijapitak tawduna standard operating procedure SOP kahendana yamna section na akhanaba medical team amana thermal screening sinaduna screening lor matungda magi district headquarter ki namak Jirbam dagi punna bus nipunipan da salhankhre hayeng Mumbai dagi lakiba train thungnorgani hairi COVID-19 ki lockdown amaram oirga khare hena awaba mayok nariba Kaksin district ki miyamda Bobol Technical and Skill Development BTSD Private Limited ki chairman Naurem Navachandra amasong BTSD Private Limited ki director Naurem Ombi Binarani amade Bobol Brick Field ki proprietor Naurem Nopurna lepter satrak ba tengbang pibagi saruk ama oina ngasi palel Dr. Maningi miyamda sana thaknaba polam sing tengbang pikre loinana asangba paisa puthokuna lekai adugi lambi sing nung saiduna semjin khrei ngasi ki tengbang piba amadi lambi semjin aduga mari leinana BTSD Private Limited ki chairman Naurem Navachandra phonu kibada lamdam ama sakhot ba haibasi lamdam adugi mafam khudingmak sam manana sakhot minabagi mathau tai maram masina punna sakhot minabagi pandamda Haktheng na laktuna lamdam asigi miyam ga unaduna yeksinjarba matungda ngasigi tengbang asi pijabani makha tanasu Kaksin Assembly constituency asigi awana tarbasing amadi sotrabasing da angam mateng pakigani haina phonokhi palen chakhot pa hebasi palen gi pal ama
ꯑꯩꯈꯣꯏꯅ ꯁꯣꯊꯅ ꯂꯩꯍꯧꯔꯒꯗꯤ ꯄꯥꯂꯦꯝꯁꯤ ꯆꯥꯎꯈꯠꯄ ꯆꯤꯡꯉꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯃꯥꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩ ꯂꯥꯛꯑꯒ ꯍꯛꯊꯦꯡꯅꯅ ꯌꯦꯡꯉꯒ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯁꯤ ꯌꯦꯡꯁꯤꯟꯖꯕꯅꯤ ꯃꯇꯨꯡꯗꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯋꯥꯠ ꯄꯂꯦꯝꯒꯤ ꯑꯣꯏꯅ ꯑꯋꯥꯠ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯆꯠꯂꯒ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯌꯦꯡꯁꯤꯟꯖꯔꯤ ꯃꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯨ ꯑꯩꯅ ꯉꯝꯕ ꯃꯈꯩ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯑꯗꯨ ꯄꯥꯡꯖꯗꯨꯅꯁꯨ ꯂꯥꯛꯏ इंडिया पुमद लॉकडाउन चथरीबगी मरक असिदा लौमिसिंगना लौ पाननब होनबदा मथौ तारिबा यूरिया हार अहोंगम ममलना फंगनख्रे कुमुसम लैमना वार्ड मनुंग लैबा क्लब सोशल डेवलपमेंट एसोसिएशन सोदागी थौमिसिंग लोइना कक्सिंग खुनो म्युनिसिपल काउंसिल वार्ड नंबर 3 गी लौमिसिंगदा यूरिया हार अहोंगम ममलदा फंगनखिबगी दमक लौमिसिंगना काउंसिलर कुमुसम लैमबु थागतपा फोंदरोकली ngasi ayuk pung 8:30 rom tabada Porampar police station gi manung janba hata ita khol gi bara san ba yum ama mai horpar gi tumna saktuna yum alu thamba sana mohor taruk selone lupa lak ama ni yauna punna lupa lak kunma rom gi malsang mang ta han khri yum ase khetrigaw dagi md atifur rahman kowa amagi ni hawjingna khulapam dilsan kowa hata da leiba amada list da sanbani mai sakhiba adu yaukhiba sana amasung selsing adu dilsan gini sakhiba adu da mahmadu gi miam amadi fair tender sing laktuna kanbada atopa yum sing lasin khre karamna sakhiba no haiba ngamdri electric short circuit gi hawba oigani hairi kaksing laurai lambi da lariba ithai khong mapal sing napi na kopsil liba asina law singu gi ising puda kaiba piriba asidagi ko honnaba kaksing ithai committee na sinduna lambi sigi nak yet lariba khong mapal gi napi sing hatnaba ngasi napida kapthokre Board of Higher Secondary Education Manipur Borsem na lowa ISSLC examination 2020 da irengban khungangi waina first division da letter mark phangduna mai palkraba mioi tratukta irengban awang laikai dagi SS Bisrup na mahaki laikhidraba apokpa SS Mani Sharma gi mingda katpa SS Mani Sharma Ningsing Meritorious Award 2020 ngasi lanthokre Kaksing district ki irengban awang laikai Bamon Mandapta pangthokhiba thoram aduda MD Nazimuddin Upa Adhyaksha Kaksing district na athoiba mithong Narem Sanjit Kumar chairperson Kaksing municipal council na thomapu amasong A Kameshwar district social welfare officer Kaksing amasong Thawal na akhanaba mithong waina saruk yakhi SS Mani Sharma Ningsing Meritorious Award 2020 asida sel amadi sakhangse amamam piduna mairoi singi punsida hena mai pakpa puruknaba puning thawatki Amaramda Padmaratna English School Kaksing na sai khudingi Board of Higher Secondary Education Manipur Borsem na lowa ISSLC examination position lawrak karbasing amadi sada humdrama dagi tadana mark phangba first division da mai palakpa mairoi sing da selgi mana piduna puning thawatpagi thorum sai asigi oina su maim da satuna yenthokre malengi mafam kaya da paksana sandrokliba COVID-19 laisat asina maram oiraga akhanaba thorum pangthokpagi mahutta mayim da satuna selgi mana asi yethokpani hairi ISSLC examination 2020 da 23 position tarkraba Padmaratna English School gi mahiroi Naurem Sovinity amasong atopa mahiroi 35 da selgi mana sing kusinabagi thorum sing aduda school managing committee gi president KSS Abir principal Naurem Britain amade committee gi mihut kyasu saruk yakhe akom Luf Kangai Park Secretary Organization Santana Hai UP gi Media House amada Europe Pauda Sakhau Black Rice ase Australia da export torogani hairibase Manipur gi sahau oidabra haibu thidokadabani wafam asingasi lamphel leiba loop asigi office ta pangthok pawinfam amada Santana phono khibni mahang makha takibda malemda amubu seng Black Rice makal mayam amalai Manipur khakta da makal tara gi mathakta lei Makal mayam asigi manungda sahaw asina nutrition gi sangwangi akhanaba quality asiga atai senga khenaba adudagi GI file tawduna GI tag phanglabani UP na export tawriba seng adu sahaw oidabra khangdoknaba mari leinaba singna UP gi amu seng furnish tawnaba honagadabani sahaw GI gi authority oriba consortium of producer sahaw Manipur GI office ta aiba serial file tawba sumgani Black rice ki market ki fibam asida akhanaba black rice sakhau gi nutritional value ase marketing strategy soibadagi amadi market na singbagi oiba
आइडेंटिफिकेशन एक्सपांशन प्लान लेतबदगी मालेमदा फंगलिबा अटोपा अमुबा सेंगसिंगना फिदा असि कुपसिलकले हाइनसु सांतना फोंदोखि कोई मणिपुर की ओइबा GI टेक फंगिबा ऑर्गेनाइजेशन कंसोर्टियम ऑफ ग्रोवर्स ऑफ चहाव हाइबा ऑर्गेनाइजेशन जे मखोइना इंटरवेन तौदबजे सि लाइबक्तिबनी अदुगा हाइबा कंसोर्टियम ऑफ ग्रोवर्स ऑफ चहाव से मसीगी ममिंगदा कोई मणिपुर की चहाव चेंग सिगी GI जे फंगमनिना चहाव कंसोर्टियम ऑफ ग्रोवर ऑफ चहाव सिना इंटेलेक्चुअल प्रॉपर्टी राइट मखोइना चिठी म इगदबनी हाइबा चिठी सिदा मखोइना क्लेम तौगदबसी अखोइगी मणिपुर की चेंग ब्लैक राइस अमुबा अखोइना GI फंगिबसे ओइतारगदी खुदक्ता मसीगी चेंग से न्यूट्रिशनल वैल्यू अनी तो कंपेयर तौरकाना येंगा कइगुम ओइरम तारगदी अखोइगी मोइगी चेंग दो योनबे यारोय मदुगी लॉयल्टी दो अखोइना फंगदबनी प्राइम मिनिस्टर नरेंद्र मोदी ना महाकी थागी पांगथोकपा थोरम पुंगनिंगी वादा लेबाक असिना कोरोना बु माइथीब पीनब संगसिलिबा थबक थोरम सिंगी मतांगदा मियामदा फोंदोखरै कोरोना क्राइसिस की अनलॉक मतमदा मियामना लॉकडाउन मनुंगदा सेक्शन खिबा अदुदगी हेना सेक्शन नबा प्राइम मिनिस्टर ना हाइकी कोविड-19 लाइसट की मनुंगदा मियामना अतै लैनादगिसु इसाबु नाथोकसनब होनगदबनी आयुर्वेदिक हिदाक सिननबा अमदे मना मसिंगदगी सेंबा हिदाक लांथक सिननबसु प्राइम मिनिस्टर मोदी ना मियामदा सजेशन तौकी इसिंग असाबा सिननबसु हाइकी मियामना इकोनॉमिक कंडीशन फगदनबा तौबियो हाइनसु प्राइम मिनिस्टर फाउंडोकी कोरोना लाइसट की मनुंग असिदा सिंग याइंगंग अमदि अतै मरुमरांग सिंग एशिया मसुंग अमेरिका दा डिमांड फजन लैरे मालेम पुंबा दा मियोबगी इम्यूनिटी कंखत हनबा थबक तौरमदा मियेंग थमनरकली इम्यूनिटी कंखत हनबगी पोलम सिंग कया इंडिया दा फंगली मसीगी मतांगदा मसामो हेना फबा प्लानेट अमगी दमक मालेम मफम कया दा लैरिबा मियामगा इचम चंबा लोंदा सिनदुना इम्यूनिटी कंखत हनबगी पांबै सिंग खंगिननबा मथौ ताई हाइना प्राइम मिनिस्टर मोदीना मखातानसु फोंदोखि लेबाक असिदा कोविड-19 नाबदगी फगतखिबगी चांग चादा यांखै निपानगा दशमिक यांखै यौरे पुन्न मियोई लाख अहुमगा लिसिंग मापन हुमुद्र चात्रेट फखरे फकीबगी मसिंगना एक्टिव केस की मसिंगदगी हेनखरे कोविड-19 थेंगननबा सेंटर अमसुंग स्टेट यूनियन टेरिटोरी सिंगा लखोट मिनरिबा थबक सिंगी मही यामना फरकली हाइना यूनियन हेल्थ मिनिस्ट्रीना फोंदोखरे हौजिक लैरिबा एक्टिव सिंग अदो एक्टिव मेडिकल सुपरविजन की मखाद सेक्शन येंगसली कोविड-19 की दमकता इंडिया दा डायग्नोस्टिक लैब लिसिंग कुंथ्रागा तरुक लई मसिदा गवर्नमेंट की चार्टेड का निफु मापन यावरी पुंग कुमरीदा मियोई लाख अनिगा लिसिंग कुंथ्रा माथोई टेस्ट तौब ngamle हाइरी पुन्न मियोई लाख मरफुग निथोई हेना टेस्ट तौखरे कोविड केयर सेंटर लिसिंग मापन चांगा लैरे फमुंग लाख निपान लिसिंग कुंथ्रा मरी हेना थौरांग तौदुना थमले हाइनसु मिनिस्ट्रीना फोंदोरले हौजिक अरोइबदा मरोई पाव अमुना पिजरी नोंगदा कोविड-19 मियोई लिसिंग अनिगा चांगा टेस्ट तौब ngamle इनमेट सिंग टेस्ट तौबगी अवाब लेरोय हाइना चीफ मिनिस्टर एन बिरेन फोंदोखरे ngasi nukhil jirbam railway station da mioi lising am sani yankai nipan thunglakre loinana covid-19 laichat ki manung da miyam na atai leina da gisu isai sa bu ngathok sana bo honana ba prime minister Narendra Modi na phongdokre ngasi go inadi paulum sandok saba matang se loijere miyam bu amuk hana khurumjari